ngasi State Assembly mifamda Homsu Puriba Chief Minister Nongthombam Biren Singona haikre Manipurda National Register of Citizenship NCR chana hana bakan honari hana chanare haikibal eramlabasu madu asoibani haina lawi mahangna hai foreigners eki makhada biometric na singbal lawduna NRC ga manaba mawngda Home Ministry gi ayaba lawraga thabak paikhatpadi haure Mausagu masisu ayuki pung 13 tabada Speaker Thoksom Saitabada Singona preside tawduna State Legislative Assembly gi mifam hauki ngasigi mifamda saliba senba sahi lisingani kumari kumanga gi apunba budget estimate tagi tongan tongamba department nipana demand tawba apunba semfam rupa crore lising mari sumna yangkhai mathoi lakh humfu taret lising humdra mapan khanda nenraba matungda ayaba piki demand sing adudi Police ki lupa crore lising hum sama tarani thoi lakh humfunipan lising kulumdoi Vigilance and the Anti-Corruption Department ki lupa crore taro lakh nifu taret lising tara Fire Protection and Control ki lupa crore yangkhai nipan lakh nifu mathoi lising humfu humdoi Jail ki lupa crore nifu mari lakh marifu humdoi lising kumapan Home Guard ki lupa crore yangkhai taret lakh yangkhai taruk lising tara mapan Rehabilitation ki lupa crore tara humdoi lakh marifu manga lising kun Minor Irrigation ki lupa crore yangkhai taret lakh yangkhai taruk lising tara mapan Rehabilitation ki lupa crore tara humdoi lakh marifu manga lising kun Minor Irrigation ki lupa crore sahum sumna manga lakh humdrani thoi lising marifu mari amasung Relief and Disaster Management ki lupa crore samri yangkhai ni thoi lakh tara humdoi lising nifuni Demand sing adu punna khanna nainaba hawdoladuna Police ki demand number 9 da kat motion puthokiba opposition Congress ki Kangujan Ranjit Singona hawik thokliba crisis ase ngalingai matamda matik sana action lahugdaba NRC sanare haibagi wafamna singba putkatna hai laingak asina state asida NRC sanare haina phongna laphokpa tari Chief Minister na haibasi laingak na haibani haina lawnari amaromda NRC sana daba haibase state na hekta laphobang ngamde center na togodaba thabukni adugi sumathakta Foreigners Detection Tribunal kaya semduna India laingaki gazette notification singba thoklaga lakthogadabani maramaduna sangchelliba mitopsing ase biometric lawre NRC sanare haina lawbu yaroi asengba ado miyamda khanganbiyu haiki Keranjinna makhata na hai thokliba irang asi hawgalakpa matamda tamda leiba kuki isil nausingna singda aduga singda leiba maitei isil nausingna tampaki lamda hondokpibadagi Manipur ani thokkodongot ure masi yamna nungaite thokliba irang asigi hawrokpham ngahak lerga amu hai mu hai tawbasi tabda nungaite miyamna su samamnaba pongnare aduna sapsab ama khanganbiyu haibagi wafam thamki Hawjik Manipur ki oriba phim masi yamna lusillagle state ki law and order asi Union Home Minister Amit Shah na paire hai amaromda Indian Constitution ki article sahung yangkhai manga chatnere su hai maramaduna asengba do miyamda nithina phongdokpiu irang asi hawrakpa thatara manga suraba phawa lenga asina opposition ki member amasung party singda wai ama phawa hairakpa leite political party punamaki apunba mifam amadi amu kaukre maduda ware kaya lawki adubu tumina leikhre lenga pairiba BJP ki minister ani yauna MLA taret amasung lenga asibu saguliba MLA ahumna Manipur kaibagi wafam kaya phongna lawraba phawada Chief Minister amasung party na BJP bu kalaga thamlibasi karigino hainasu hangki Prime Minister unanaba toksi nimit khudingi pau phawnari haibanadi kanaro haibagi mosu piki Congress ki Thoksom Lokeshwar Singhona Police amasung Relief and Disaster Management ki demand da kat motion pusorna hai Manipur ki phibam yamna lusalakle karamna kansi ke haibasida Police ki demand da kat motion puthokpani hujik leiriba state lenga ase constitution ki makhada chalairibra haibagi wahang lakle law and order pura fail were opposition da leiriba member mangana sapchana mateng pirage hairaba phawba tabida basi karigino khamdre center ki lusingbasing unarubagi haidokpa yaba wafamsing haidokpiro Chief Minister na nupa thokna thabak tobiro haibagi wafamsu thamki marak asida house ki lusingbasu oriba Chief Minister Nongthombam Biren Singona daita khangna ngangnaba speaker ki pung singsingki makhata na TS Lokeshwar Singona hai BDF na lawriba thokdang sing asi singthaningai oi aduna makhoi gi thagi khusuman hengatpiu hairaklibase kariguma upai ama thiraga mapang khangkhanaba honabiu hainasu phongdoki Relief and Disaster Management ki demand dasu katmosan putholoduna TS Lokeshwar na hadak thokiba nong nungsit amasung ising isawda soklobsinggi mateng pangnabui makta center gi paisa kayam pirak khibage karamba district ta kayam sijna khibage state na kayam puthokibage haibado khangen binaba pung singsengki Congress ki kaisam Megasandra Singona Manipur miyambu
मियामगी पुंसी अमसुंग लंथुम ngakpa ngamdre haina पुलिस की डिमांड दा कट मोशन पुथोकी मांगना हाय मियामगी पुंसी कनबा हिंगबगी हक पीबा अमदी मियोइबगी हक ngaksenba हाइबसे कॉन्स्टिट्यूशन ना मयक सेन पीरी अदुबु लेंगाक असिना निंगसिना ngakpa ngamdre मसिना मरम ओरगा मियोइ कयागी पुंसी पिखमना खरे पुमनमक असिगी दायित्व डबल इंजिन लेंगाक असिना पुफम थोई के मेघचंद्र वा nganglingaiदा कोंखाम रविंद्रना हाउस प्रिसाइड तोकी के मेघचंद्र मखा ताना हाय सेंटर का स्टेट का कोऑर्डिनेशन लेट्रे हाइबगी खुदम कया फंगले हाई कोर्ट की ऑर्डर अमना इरांग असि होरकपनी हाकी बसु लई अमरोमदा इंटेलिजेंस की मिटना सिंहोगदबा अमसुंग सिक्योरिटी की असोइबना इरांग असि थोकीबनी अमु हाई मतम अमदा यूनियन मिनिस्टर ऑफ स्टेट पुरंबा डॉक्टर आर के रंजनना मणिपुर की लॉ एंड ऑर्डर फेल ओरे हाकी बसु लई असिगुंबा कया असिना मियानदा चमनबा पोले अदुना यामना नाखै सेंगना असेंगबा अदो रोड मैप लोइनना हाउस थंबियु पुन्ना नैनमिनसी हाइबगी वाफम थंकी इंटरनेट डिस्प्लेस पर्सन आईडीपी सिंग गिदमक लो अमदि सेमसी मखोई मांगखिब लंथुम सिंग अदो निंथिना रेकॉर्ड तौन थमसी तुंगदा इंग तपलबा मतमदा हंजनबा याबा हंजनबिनबा थाजबा पीसी असुमना तौरबदी मखोई वखल लैनादगी खरमखै ngathokpa ngamgani हाइबगी वाफमसु थंकी रूलिंग ना ओपोजिशन ना रूलिंग दा मरान थजिनबगी महत्ता पुन्ना लैबा असि कन्नबा येलोमी मियाम कन्नबा वारे अमदी लौमिनसी हाइबगी वाफमसु थंकी मखाताना कांग्रेस की सूर्य कुमार ओक्रमनसु पुलिस की डिमांड कट मोशन पुथोरगना हाय अयामबदी मथकी कट मोशन पुथोखिबसिंगना फोंदोखरे मांगना थेंगनरपा वाफम अमा पलदुना हाय चुरचानपुरदगी लांजनरपा नुपी अमना फी अनानबा सेलगा थोरकपा अतोपा नुपी उरगा महाकिसु चुरचानपुरगी मयुमदा असिगुंबा फी लेहुबनिको हाइना खल्लुबदा तुम्बा यादे हुई अमा उबदा अखोगी हुईदो कनाना मचिंजाक पिजरमगदके खनबदा पोथाफम खंगदे हाइना फोंदोरखिबा लई अदुना लांजेनदना रिलीफ कैंप अमदी प्री फैब्रिकेटेड हाउस दा लेरिबसिंग असे मयुमदा करम मतमदा हलनबा यागदगे हाइबगी रोड मैप अमदी पुथोकपा चुंगनी हाइबगी वाफम थंकी सूर्य कुमार ओक्रमना वा nganglingada स्पीकर थोक्सोम सैचबता सिंगोना हाउस की जियार अमुक लौखे सूर्य कुमार न मखा ताना हौजिसु नोंमै कापगी पाव तत्तना तारी मफम अदुदा लेजरिबा सिफाई मयाम थाजिलगा नैखाइबदा करी अकाइबा लेबगे हाइन हंगलदुना अमुक्तंगबु नैखाइख्रबदी मतुंगदा अमुक तरक्तबसु याय हाइबगी अकनबा मोट पिखी हौजिकी मतमदा ओपोजिशन गिबु ओइरो रूलिंग गिबु ओइरो एमएलए सिंगना nganglariबसे मियामना पेले तानिंगद्रे हाइनरबनी हाइनसु फोंदोखि खननैनबदुकी पाखुम पिरदुना होमसु पुरिबा चीफ मिनिस्टर नोंथोंबम बीरेन सिंहना हाय मणिपुरदा एनआरसी सदनबा कन्न होटनरी फॉरेनर एक्ट की मखादा एनआरसी गा मानब मओंगदा होम मिनिस्ट्री की अयाब लौरगा थबक चथरी फॉरेनर एक्ट की मखादा लोगी वांगदा सगलकपा मितोपसिंग थिदोकपा अमदी तांथोकपगी हक मरी लेनबा डिप्यूटी कमिश्नर सिंह द पीरी हाइनसे फोंदोखि लमदम असिगी येलौमी कन्नबा कैबिनेट सब कमिटी अमा मिनिस्टर लेटपाव हकिमना लुचिंगना सेमखिबा लेख्रे हाइरिबा कमिटी अदुना मफम कया यंगसलुबदा मितोप 2934 रोम लैरंबा थेंगनखरे लोइनना खुल मसा मसा लैरंबसु थेंगनरे हाइनसु फोंदोखि सुप्रीम कोर्ट की मियंग मखादा तोंगान तोंगामा कमिटी मरी सेमदुना हिरम कयादा थिजलिबनिना एरिया खरदि सोक्लरोय हाइबगी वाफम थंकी इमोशन न सनगुमसी असोइबा अरानबा लैरंबा याय अखोइसु मीनी सोइदबा ngamdaba nate adubu chahi lisang chinna khunda leitaduna leminrakliba yelomuising kandabadi yade kuki homeland tan badi anugo nate haibagi wafamsu thamki ngasigi mifamda wang pakhum hek loibaga ruling gi maikaidagi nisikanta sapam independent na 0 awari khulong chaba lawraga hai ngarang nungthin paukche namnaba news print porakpa truck AS 25 SC 039 कांगपोपी डिस्ट्रिक्ट की मोदबुंग एरिया गमगी फाई मापादा KNM निसिंगनबो कांगबु अमना ट्रक अदुदा पोरपा न्यूज प्रिंट सिंग अदु मई थादुना मांगनख्रे ट्रांसपोर्टर सिंग अदुना कांगपोपी की SP दा टेलीफोन तौबुदसु पाइरखिदे ट्रक अदु नागा ट्रेडर्स यूनियन ना चटप यागनी हाइबदगी लाखिबनी लंबी अदुदा यूनिफॉर्म सेटना लेरिबा सिक्योरिटी पर्सनल सिंग निंगसिना थबक तहोनिंगी मफम खरदा शांतिगी वारी चथरे हाइनसु सिमिनेशन फोंदोखिबा लेख्रे अदुबु खुलाई पाइबा खरना शांति पुरंगनबा होनरिबा असि थुगाइनबा कन्ना होनरी हाइबगी वाफम थंकी निसिकन्ना सपमना हाय ट्रक अदुदा से रील 13 यावरकपनी अदुना रील 13 रोम दी मई चाखरे मई थाउदबा से रील सिंग अदो फंगनबा होनबियु अखोइगी लाइफलाइन ओरिबा लंबी असिदा इरांग लेरबसु लेत्रबसु नंफुदा सेल मुनबगी थबक अदुमक चथदुना लाई असिगुंबा थौदोकसिंग असे
मणिपुर की इरांग असिदा मई सुसली हाइबगी वाफम थमलदुना लेंगा की पुंग सिंगसंकी थांगा एसी की तोंगब्रम रोबिंद्रोनसु जीरो अवारी खुरोंगसाब लौरगा हंदकी इसिंग इसाउना ngaगी फार्म अमसुंग यूम कई मंगन तांगन खिबा अदुगिदमक लेंगा की मैकेदगी मतेंग पांगबा याबरा हाइना लेंगा की पुंग सिंगसंकी मांगना हाई हंदकी इसाउ अदुदा फार्म दगी nga लोइना सियंख्रे सियंखिबा nga सिंग अदो फार्म मपुना क्लेम तोबो याबा नते मोइरांगदगी कुंबी फाउगी लंबीगी ये थंग सरुक्ता अयामना ngaगी फार्म लई अदुगा वोई थंग सरुक्तना लौबुक लेरिबनी फार्म अमसुंग लौबुक सिंग अदो मांग ताखरबनीना मतेंग पांगबा याबा पांगबिनबा मरी लेनबा लोइसंग अमदि चीफ मिनिस्टर पुन सिंगसकी हंदक थांग एसीगी मनुंग चनबा लंबी क्रेक सलपसे लेबाकी ओइना अफबा खुदम नत्ते हाइना सना कोनुंगी अखंग आई माइबा माइबी क्याना हाइबदगी ngarangmak haikat lekat tamduna thawni thorong pangthokre haina sumhangna hausa khanganki makhatana opposition congress ki tis lokesor singona educational institution singi akoibada free zone ohenbiu haibagi matangda calling attention mosanama puthoki mahangna hai education bu free zone ohelu haina paksenna khongchang kaya sangsilagi leibak ama sakhona bohonabada education gi saruk ase hontokpa sungya yaroi maramaduna educational institution ningthina ngak senba haibasi tangai phadabani tongan makhalgi demand laklibasing ase control toba ngamdragadi law and order leibra haibagi wafam thamladuna free zone ohenba ngamdrabadi aikoi punamak sawalakani masi khangna thabak toba sungmani haiki mairosing takpi tambibada oja A for apple haigadabodo A for boy hairakle masi tension leibadagini hainasu phongdoki school phagadansi mission pangthokpasi yamna thagadingai ni harawi adubu wajasing tension leibana maram warga like lasu takpi tambibada pung sangdrabadi kanaba karisu leiroi amaromda wajasingna mairosingda insenba tokpiro haibagi wakhomsu thangpi mosanantagi pakhum piraduna education minister thongawjam basanta kumarna hai isu wasi yamna serious way education da natna punamaki oina yengbasu darkar oi haukiba sahi ki march ahumgi mamangdadi asiguma thogdok asi kaya taramde adubu thogdok asigi matungdadi toina tarakle masi yamna laibak thibani criminal amadi social element khara thoraklaga paisa tanpham oibasi nungaite class ta legedaba mairoi amasung wajasingna lambide thorakle lengangna kanna honaduna law and order control taunaba honari karamna control tawgani haiba adusu tatok tasin tawnasi haibagi wafam thamki education bu free zone ohelu haibasida mairoi lupsingna honaribasing asibusu thagaki ruling maikaidagi Naga People's Front NPF ki laisio kasingnasu Manipur gi Armed Forces Special Power Act 1979 lokthoknaba demand taroklibasigi matangda calling attention motion amasu puthoki mangna hai apaspa ki sapu phangdaba leiramnaroi phattaba loni human right khongawnabani haina miyamna kanna oppose tawribani munna khaldurabadi law ase yamna tukasaningai oi India lengangna aikoi asi mi oina udrabajala polangda hapa yendongna khallabajala haibigi pendaba wafam phongdoluduna amuba loni haina launariba apaspa ase hojik phawa sanalibasi karigino haiba wafam thamki democracy japa lamdamdadi kihallaga phu seiraga solution porakadaba natte problem mayam ingna wari sanaraga losingadabani matam sangna lamdam asida apaspa thamjinba asina lamdam ase hana sunaba Puna sainaba pamba lam oina ataina uribasi kohanba tai maramaduna disab area status lokthokpa tangai phadi haiki tampaklamgi police station 18 na konba area dagi disab area status lokthokbagum singi area dagi su lokthokpiro aikoi India gi main isinta sangsi harbadi law ase lokthokadabani haibagi wafam thamki mosanadagi pakhum piridna home su puribasi minister N Biren Singh na hai apaspagi mayokta miyamna lerakli basi phana kuire mang masamaksu ek asi yaningdabagi khongjangda sogatuna lai singamasung tam animakta ek asigi sapu phangdaba nate hojikti hanagi criminal law ahum semdokhrabani kari tobo yabage haibado yangsenbinaba honari agency kharanadi Delhi area da apaspa thamnaba kanna pressure tobo lei hainasu lei adubu yakhidabani apaspa thamlaga law and order pharkatabasu nate maramaduna ruling amasung opposition punna center da taksan minasi hainasu simnisana phongdoki